Ngarang numidang Kakching District ki Hiyanglam Police Station ki manung CHANNA Leiba Sekmaijin Mayai Leikaida Leiba yum Amagi Tulsi Bongda hand grenade ama SHAKHANGDABA Thamlamle SHAKHANGDABA Thamlamba bo madu Hiyanglam Police Station ki manung CHANNA Leiba Sekmaijin Mayai Leikaida gi Kakching Jilla Parishad ki member Furit Sabam Jiten Chahini Fulkani Twegi yumda Thamlambane Bom madu ngarang numidang pung 10 kun rom taba duwaida yumgi miyoi singna Tulsi Bongda leiramba thengnarakpani maduda yumgi miyoi singna Hiyanglam Police ta pau pibadagi police laktuna yengsilaba matung numidang pung 12 makhai rom taba duwaida police ki team maduna bom madu tekta kaidana lokhatkre hairi Nakalamromda Waikhong Police Station ki manung CHANNA Leiba Thongjau Playground mapagi Indo Myanmar Sugunu Lambigi Thongjau Oil Pump dagi meter yankhai rom lapna leiba mafam amada Bom ni chingnaba posak ama leirambadagi miyami paiba poknakhrai bom ni chingnaba posak adu ngarang numidang pung 12 rom taba duaida lambida chatpa singna thengnarakpani maduda miyamna police ta pau pibadagi Waikhong police ki team ama mafam maduda laktuna ngak senduna thamlaba matung ngase yu pung 10 kun rom tabada Manipur police ki bomb squad team laktuna yengsinbada posak adu bom oiramdre hairi